Meitei, Naga, amadi Kuki Minister, MLA Singhi, Anirak Suba Apunba Meepham, Pangthoklaba Yai Hairi, Paugi agency Singna Fongdorakpagi Matung Inna, Handaki Wari Sanaba Si, Guwahati da Pangthoklaba Yai Hairi, Adumoinamak, chap, chaaba, matam, khangba, ngamdri, Ikuidana Pangthoklaba Yai Haina, Paneriba Meepham Asi, Tha Sigi, Hokiba October Tang Taraga Mangada, Home Minister na, Mapung Oiba Thaudang Logduna, New Delhi da, Ahanbagi Oina, Irang asi loisinanaba Meepham Pangthokiba matungda paikhalakpa khongthang oigedauri adumoinamak handaki Meepham asidadi furup kayagi CSO singgi luchingba sing yaugadra yauroidra haiba leikhai tadri hairi mamangda Pangthokiba Meepham da Kuki MLA singgi maikeidagi Home Minister da makoigi oiba demand sing pukhatkiba leikrabani Amaromda Meepham adu loiraba matungda PIB na thadorakiba cherol amagi matung ina state asigi irang asi loisinanaba lamdam asigi miyamda amato oina afil tauba haina wari sanabada yakiba singi marakta yanakibani